Hello guys, welcome to my new my video. Ngasidi ꯀꯥꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯥꯡꯒꯤ ꯑꯣꯏꯅ ꯈꯦꯆꯤ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯆꯩꯕꯀꯣ ꯀꯥꯡ ꯑꯗꯨꯒ ꯎꯇꯤ ꯊꯣꯡꯕ ꯌꯥꯎꯖꯔꯦ ꯑꯗꯒꯤ ꯀꯥꯡꯉꯧ ꯑꯃꯁꯨ ꯌꯥꯎꯖꯔꯦ ꯑꯗꯒꯤ ꯃꯔꯣꯏꯁꯨ ꯑꯗꯒꯤ ꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯤꯀꯣ ꯃꯌꯥꯝ ꯁꯤꯗ ꯄꯨꯟꯅ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯪꯂꯦꯟ ꯅꯨꯃꯤꯠꯀ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯈꯦꯆꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯎꯁꯣꯏ ꯎꯇꯤ ꯃꯪꯒꯟ ꯎꯁꯣꯏ ꯎꯇꯤ ꯁꯤꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯍꯥꯎꯔꯦ ꯈꯨꯍꯥꯎꯗꯣ ꯃꯐꯨꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯔꯣꯏ ꯊꯥꯡꯖꯤꯡ ꯕꯣꯔꯤꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ ꯎꯁꯣꯏꯁꯦ ꯉꯔꯥꯡ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯁꯦ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗ ꯊꯕꯛꯀ ꯁꯪꯗꯅ ꯇꯧꯍꯧꯗ꯭ꯔꯕ ꯃꯩꯅ ꯉꯥꯛꯇ ꯄꯤꯄꯥ ꯃꯇꯝꯗ ꯗꯩꯒꯁꯦ ꯊꯛꯂꯦ ꯍꯥꯎꯃꯟꯗꯅ ꯍꯅꯨ ꯀꯥꯈꯠꯂꯛꯏꯅꯦ ꯍꯪꯉꯣ ꯁꯤꯃ ꯄꯥꯡ ꯇꯧꯕ ꯌꯥꯒꯦ ꯍꯥꯏ ꯃꯥꯅꯦ ꯄꯨꯈꯠꯂꯛꯑꯦ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯕꯅꯤ ꯍꯥꯏ ꯈꯗꯤꯡ ꯁꯥꯎꯒꯠꯄꯁꯤꯗ ꯑꯁ ꯀꯥꯡ ꯆꯤꯛꯑꯦ Ingako. Yang mahal ya. Hey! Thằng con sao lo mày?
mà tôi mang số là tôi mình chơi lại mình làm gì á thằng nào nào thì không ra vậy ta thôi thì rồi thì chân Masih masih pun hỏi của mẹ kita senja mina na tang kita senja ke mẹ na masih di na tak subscribe senja mo aduga atau video da mu na mina sih mẹ sudah senja ke bye bye